ꯔꯤꯟꯁ ꯑꯃ ꯅꯝꯃꯨꯁꯦ ꯍꯥꯏꯕ ꯏꯃꯥꯏꯖꯥ ꯑꯁ ꯑꯩ ꯇꯜꯂꯦꯕ ꯀꯩꯗꯧꯕꯒꯤ ꯇꯜꯂꯦꯃꯤ ꯇꯟꯒꯅꯨꯁꯦ ꯑꯁ ꯑꯩ ꯇꯜ ꯀꯥꯏꯗꯅꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣꯁꯦ ꯁꯤꯗ ꯂꯦꯞꯄꯨꯁꯦ ꯋꯥꯍꯩꯒꯤꯁꯦ ꯔꯤꯟꯁ ꯑꯃ ꯅꯝꯃꯒꯅꯦ ꯏꯕꯥꯅꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯁꯦ ꯍꯥꯏꯕ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯀꯩꯗꯧꯅꯒꯦ ꯍꯥꯏꯁꯤꯅꯦ ꯍꯥꯏꯁꯤꯕꯣ ꯁꯤꯉꯥꯡꯁꯦ ꯌꯥꯝ ꯄꯪꯉꯦ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯑꯗꯩꯗꯅꯦ ꯊꯥꯒꯠꯁꯦ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯎꯔꯒꯅꯦ ꯐꯤꯂꯝꯒꯤ ꯄ꯭ꯔꯗ꯭ꯌꯨꯁꯔꯅꯒ ꯎꯔꯒꯅꯦ ꯏꯕꯥꯅꯤꯗꯣ ꯐꯤꯂꯝ ꯀꯨꯝꯃꯨ ꯃꯥꯏ ꯍꯥꯏꯖꯔꯛꯀꯅꯤ ꯀꯩꯅꯣ ꯐꯤꯂꯝꯒ ꯁꯨꯝ ꯄꯥꯝꯃꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯅꯦ ꯂꯩꯕ ꯍꯧꯅꯗꯦ ꯍꯧꯖꯤꯛꯇꯤꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯛ ꯐꯖꯍꯟꯅꯅꯦ ꯂꯩꯒꯗꯧꯕ ꯇꯜꯂꯦꯕ ꯏꯃꯥ ꯑꯩ ꯇꯟꯕ ꯌꯥꯗꯦ ꯆꯠꯂꯣ ꯆꯠꯂꯣ ꯐꯣꯟꯁꯦ ꯁꯤꯗ ꯊꯝꯃꯨꯔꯣ ꯀꯦꯃꯦꯔꯥ ꯍꯩꯁꯨ ꯍꯩꯔꯣꯏꯗꯕꯗꯕꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯣꯛꯁꯤꯗꯤ ꯀꯩꯗꯧꯕꯒꯤ ꯊꯣꯛꯅꯣꯅꯦꯍꯦ ꯍꯧꯔꯁꯦ ꯍꯩꯗꯤ ꯍꯩꯔꯣꯏꯕ ꯑꯩꯗꯣ ꯍꯩꯅꯕ ꯇꯧꯁꯦꯕ ꯑꯩ ꯅꯉꯣꯟꯗꯩ ꯇꯝꯗꯣꯏꯅꯦ ꯇꯧꯔꯁꯦ ꯑꯣ ꯍꯩꯇꯕ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯇꯝꯗꯣꯏꯕ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯃꯑꯣꯡ ꯌꯦꯡꯉꯒ ꯃꯃꯥꯁꯨ ꯇꯧꯔꯛꯀꯗꯣꯏꯅꯦꯃꯤ ꯐꯤꯂꯝꯅ ꯅꯝꯅꯤꯡꯉꯤꯕ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯇꯝꯗꯣꯏꯕ ꯍꯩꯇꯕ ꯑꯩꯉꯣꯟꯗꯒꯤ ꯏꯆꯥꯒꯤ ꯃꯇꯧ ꯇꯝꯃꯗꯤ ꯑꯗꯨꯝ ꯐꯖꯔꯗꯧꯅꯤ ꯇꯧꯔꯣ ꯇꯧꯔꯣ ꯁꯦ ꯌꯥꯔꯦ ꯇꯧꯔꯣ ꯑꯩꯗꯤ ꯍꯩꯗꯤ ꯍꯩꯇꯦ ꯇꯧꯔꯣꯍꯦ ꯅꯝꯍꯧꯔꯣ ꯑꯩ ꯍꯩꯇ꯭ꯔꯦꯕ ꯌꯥꯔꯣꯏꯌꯦ ꯅꯝꯖꯦ ꯍꯥꯏꯕ ꯑꯩ ꯊꯜ ꯍꯩꯇꯦ ꯍꯥꯏꯕ ꯑꯩ ꯐꯣꯟꯁꯦ ꯊꯝꯃꯝꯃꯒꯦ ꯏꯃꯥ ꯑꯗꯨꯝ ꯅꯝꯍꯧꯔꯣ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯃꯥ ꯏꯆꯥ ꯅꯝꯒꯗꯣꯏꯅꯦ ꯁꯦ ꯅꯤꯛꯑꯣꯁꯦ ꯇꯧꯔꯣꯁꯦ ꯁꯨꯃꯥꯏꯅꯒ ꯇꯧꯕꯒꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯒꯗꯣ ꯁꯤꯔꯦ ꯃꯥꯁꯦ ꯏꯕꯦꯝꯃ ꯅꯨꯄꯥ ꯐꯥꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯡ ꯃꯌꯥꯝ ꯊꯥꯛꯑꯒꯅꯦ ꯐꯥꯒꯗꯧꯕꯅꯦ ꯑꯗꯨꯒꯅꯦ ꯏꯃꯥ ꯏꯆꯥ ꯆꯣꯞꯄ ꯌꯥꯄꯣꯠꯇꯦ ꯐꯤꯂꯝ ꯑꯆꯧꯕ ꯑꯃꯅꯦ ꯀꯨꯝꯒꯗꯣꯏꯅꯦ ꯈꯪꯉꯕ ꯅꯨꯄꯥꯒ ꯈꯤꯔꯦꯗ ꯀꯩꯅꯦ ꯑꯃꯨꯛ ꯅꯤꯡꯖꯪꯉ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦ ꯕꯦꯝꯃ ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯔꯨꯅꯨ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯏꯆꯥꯁꯦ ꯇꯦꯟꯁꯟ ꯂꯩꯇꯅꯕꯅꯦ ꯏꯃꯥꯅꯅꯦ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯗꯥꯟꯁꯀ ꯇꯧꯈꯥꯏꯔꯤꯁꯦ ꯑꯗꯣ ꯗꯥꯟꯁꯇꯨꯅ ꯌꯥꯝ ꯍꯩꯕ ꯑꯣꯏꯗꯤ ꯐꯕ ꯁꯨꯛ ꯌꯥꯝ ꯍꯩꯔꯤꯁꯦ ꯀꯩꯗꯧꯕꯒꯤ ꯍꯩꯔꯣꯏꯗꯣꯏꯅꯣ ꯇꯝꯃꯒ ꯂꯣꯏ ꯍꯩꯕ ꯉꯥꯛꯇꯅꯤ ꯍꯥꯟꯅ ꯍꯩꯔꯛꯄ ꯑꯝꯇ ꯅꯠꯇꯦ ꯐꯤꯂꯝ ꯑꯆꯧꯕ ꯑꯃꯅꯦ ꯄꯥꯏꯕ꯭ꯔꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯋꯥꯅꯤꯅꯦ ꯁꯦ ꯉꯥꯏꯈꯣꯁꯦ ꯁꯦꯜꯐꯤ ꯑꯗꯨꯝ ꯇꯧꯁꯤꯁꯦ ꯏꯃꯥ ꯁꯦ ꯏꯃꯥ ꯏꯆꯥꯅꯦ ꯁꯤ ꯄꯥꯏꯔꯣꯕ ꯑꯗꯨꯗꯤ ꯐꯝꯃꯣ ꯐꯝꯃꯒ ꯅꯝꯁꯤ ꯄꯥꯏꯔꯣ ꯁꯨꯝꯕꯗꯤ ꯍꯩꯌꯦꯕ ꯅꯣꯏꯒꯤ ꯔꯤꯜꯁ ꯂꯤꯔꯥꯡꯗꯣ ꯑꯩ ꯑꯝꯇ ꯍꯩꯇꯦꯕ ꯌꯥꯔꯦ ꯑꯩ ꯀꯣꯛ ꯉꯥꯛꯇ ꯉꯥꯏꯗꯣꯏꯅꯦ ꯑꯃꯨꯛ ꯄꯥꯏꯌꯣ ꯏꯃꯥ ꯑꯃꯨꯛ ꯏꯃꯥ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯐꯝꯃꯣꯕ ꯈꯪꯒꯦꯕ ꯁꯦ ꯌꯥꯔꯦꯍꯦ ꯍꯟꯅꯨꯔꯀꯥꯟꯗ ꯀꯩꯅꯣꯍꯦ ꯇꯨꯝꯃꯣ ꯁꯦ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯁꯤ ꯑꯗꯨꯗꯨꯒꯅꯦ ꯏꯗꯤꯠꯀ ꯇꯧꯔ ꯁꯦꯝꯃꯣꯕ ꯊꯥꯒꯠꯈ꯭ꯔꯁꯦꯕ ꯏꯗꯤꯠꯁꯨ ꯑꯃꯨꯛ ꯇꯧꯗꯣꯏꯕ ꯈꯔ ꯍꯦꯟꯅ ꯐꯖꯅꯕꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨꯁꯦ ꯌꯥꯝ ꯄꯪꯉꯤꯍꯦ ꯅꯪꯁꯤꯗꯤ ꯌꯥꯔꯦ ꯏꯁꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯗꯅꯦ ꯑꯗꯨꯝ ꯊꯥꯒꯠꯁꯦ ꯌꯥꯔꯣꯏ ꯏꯗꯤꯠꯀ ꯇꯧꯔꯒꯅꯦ ꯈꯔ ꯍꯦꯟꯅ ꯐꯖꯍꯟꯁꯦꯅꯦ ꯋꯥꯅꯦ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏ ꯇꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯉꯝꯃꯔꯣꯏꯕ ꯋꯥꯔꯦꯕ ꯍꯧꯖꯤꯛ ꯅꯪ ꯀꯩꯗꯧꯗꯣꯔꯤꯒꯦ ꯃꯃꯥꯅꯦ ꯅꯪꯒꯤ ꯀꯣꯐꯤꯒ ꯁꯦꯝꯕꯤꯔꯛꯀꯦꯕ ꯑꯝꯇ ꯁꯦꯝꯃꯣꯕ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯐꯃꯨꯡꯗ ꯂꯩꯔꯝꯃꯒꯦ ꯄꯨꯁꯜꯂꯛꯑꯣ ꯀꯣꯐꯤꯗꯣ ꯍꯣꯏ ꯍꯣꯏ ꯐꯣꯟꯗ ꯇꯧꯔꯤꯁꯦ ꯑꯩ ꯑꯝꯇ ꯂꯥꯛꯑꯒꯦꯅꯦ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯔꯨ ꯌꯦꯡꯗꯧꯕ ꯇꯜꯂꯦ ꯁꯤ ꯅꯨꯄꯤꯁꯤꯅ ꯁꯨꯝꯕꯁꯤꯅ ꯑꯩꯅ ꯋꯥꯉꯥꯝꯗꯩ ꯊꯤꯔꯤꯁꯦ ꯇꯧ ꯉꯥꯡꯉꯣꯏ ꯃꯤꯗ ꯇꯥꯔꯒ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯥꯜꯂꯅꯤ ꯑꯩꯅ ꯄꯥꯝꯃꯤ ꯅꯪ ꯈꯪꯗ꯭ꯔꯤꯁꯦ ꯁꯨꯝꯕ ꯃꯁꯤ ꯑꯩ ꯍꯟꯗꯛ ꯑꯩꯒꯤꯅꯦ ꯐꯤꯂꯝꯗꯨꯗꯅꯦ ꯃꯁꯤ ꯁꯣꯏꯗꯅ ꯌꯥꯎꯍꯟꯗꯦ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯅꯨꯄꯤ ꯁꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯆꯦꯜꯂꯝꯕꯅꯤ ꯁꯤꯗꯤ ꯈꯪꯉꯦ ꯑꯩ ꯁꯤ ꯈꯪꯕ꯭ꯔꯣ ꯅꯪ ꯈꯪꯉꯦꯕ ꯆꯦꯟꯒꯤ ꯆꯦꯟꯖꯁꯤꯅꯣ ꯑꯩ ꯐꯤꯂꯝꯗꯨ ꯍꯟꯗꯛ ꯌꯥꯎꯍꯟꯗꯦ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯤꯅꯦ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯀꯩꯅꯣ ꯇꯧ ꯌꯥꯔꯅꯤ ꯈꯪꯕ꯭ꯔꯥ ꯍꯤꯁꯇ꯭ꯔꯤꯗꯣ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯌꯨꯝ ꯈꯪꯉꯦꯗ ꯈꯪꯉꯦ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤꯅꯦ ꯏꯕꯨꯡꯉꯣ ꯅꯨꯄꯤꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯚꯤꯝꯒꯤ ꯕꯣꯃꯟꯇꯤ ꯑꯣꯏꯗꯦ ꯀꯔꯝ ꯕꯣꯃꯟꯇꯤ ꯑꯣꯏꯔꯦꯅ ꯂꯥꯎꯊꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯅꯦ ꯐꯖꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯣ ꯅꯣꯏꯗꯤ ꯈꯔ ꯈꯦꯠꯇꯅ ꯂꯥꯎ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯑꯉꯥꯡꯁꯤ ꯃꯃꯥꯁꯤꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯤꯗꯀꯣ ꯁꯦ ꯆꯨꯝꯃꯕꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯨꯝꯃꯦ ꯁꯤ ꯆꯪꯉꯦꯅ ꯑꯁꯥꯏꯗ ꯂꯩꯔꯝꯅꯦꯕ ꯍꯣꯏ
Horen neyam jilai okto da lai khan me ati khamra kari mui gari atang do Audi. adu di da lai khan ga da ba Lakpa satu ba. neyam sakchang ke yeng ge Yo. ai la mi wo yai wo Lakpa nungjen tekset bilang mo. nang jin ma no ma do hei ai ba khamra Lakpa satu ba. Kay dana se we ma. film mang kha Film. hoi film kha pu thok chena to bane wari ga di pataka ne hei hantak ti sigi film je MSF sidi ga di wa ching do bu khai jimi ha Mana? Asyik Kaptu boleh kaptu aja. ini. asing gini Oh. ada hida film sigi Hironi. Ai. Nanti. Isa nupi juga. sumdo bane nahan je koina bol sida reels kam ka thagala to thingna jaba Oh. ada hida yam phajagra aduna film sida yahol la gen khanjaba Ai tu yau ya roi dre bunga. ani ma yor sum yani da Bunga. Director di kana no. Aku yang begini. Macam apa? Begini aja ni. Audi dah ini. Atau kita nak project film je. Kita lang kuntra kun mukti thada gi na khali ni ya majina. Adu da noi na kumau bai ni lai ko sati da program ja ni. adu bukta aidi khara wat kadrana khara mu hapchelaga amoina phajal sira tawune Hoi bunga. Hazahan ji ko. Soidana ba imai sa su phang na ba ne. Riya sen ga do. Phajana tau si ko. soy riya chang do yam duna tawraga na Hoi. film du su namba hona ba tawrage ba akoi advance dang pijaramge look good sing de mo nan ji hey tiru nu chat Nang bilang. se paisano adu riya sen de ka dong ge gi tawgi Bunga. Hojik hekta tau ra si. hero sina nang ji apam je khalo ko adai de nang di apam da ba ado madu gi ya inda du ek to tau je ko se oi so na ma Ai hay rồi ba. cái ya ai bani da ya ai bani da Hay te hai ba ma. Tamo. Yani bunga. Tamo. ado wa he ka dum ya ai bani ba Lai ba ni ba. Tau ro ba. khalo ne ai je ne ai hero ne khalo ne ada ai ngonda ai na no propose ra ni nang ya ning ge khalo ba ai ngonda kari ha ka ge do tau ra je ba Nang se nupi kya di sure. kori ro ha ju koi ro Nupi thi di kya sure ge ba na. ba khang ai bu ni pi ti ni pi ti ni Nupi ba na tu na cham ri da ya ni. Ba khi da da. hai director ji di kai do tai ni ko lim ni adu di adu kan adu ni ka lai dai ta u duri ba Chalo, dai ta ka pa de. Kin da ba. Chi la koi ro Si pai si. Lai ba si bu. Ma ta ke se. Ba sha de. Shin na de. Director da ba. Koi ka mai tau du no. Chen da lo. ha Hau ra se ba ko. hau ra se Yin ba da hai da tu. hau Tamo na hai ba khudima. Ai oi injage. Ado tamo na ai bu lu na de ta bi ni ko. 와, 아이 더모가 저 로이도 마이크 아이씨, 야 뭐야, 야래도 야래, Ren soi rồi ko. Yani bunga. 야래, 아들이 나자를 비니 군두죠, 마마를 군물로라, 아이 비나 하우라니, Kai no be ma. Nam ta ji kai no ba. Kai no. Ai yam hai na roi ko. Bema apang bi akhoi bi di ne chen che sinane maru ni. Mi na ne hana ni bagi ngam na sa no. Akhoi di chen pai da ka loi de. Film do kum da ba ya kum ka do bi ko. Ai di kum ra. Ma oi na kum. Ai kum ai suam no mo ba. Kum da ba ne su ya ya ma na hai se tau si bema. Ngasi akhoi na imung se paisa pai ri se. Imana thausin hai da gi. Noi na ngasi imung si da nungai na lei bi ba se. Imana hai sin da gi. Khang ye da na. Ma oi na kum mo ba. Ai tam le ba. Hai, film kum ba kai do ge. Mi mayam kum na ri si di. Isa phau be ya pote. Hojik ne film chat la su ne. Ima ina la ga sa tui ne. Ima isa sa tui ne. Isa je a phau ba. Ni ma ko hen dui ba. Khang ye da na. He, lam he za nu. Hai yeng chu ne.
포토슛 한번 싹가다 보니 엄마 뭐하니? 올로이기네 첸주네 맞자나 비라가드리바 람행가루고 자 파우더야 뽀때 야래, anh ngồi đó, ra ngoài được. Anh tung đi nghe, không thể. 예 무슨 용니 낭 염치다 가도 보상아이노 하 낭부 염치다 장악나 바게 아야 바카나 비게 너원다 하 자콜 살아 너 saktu 예는데 Nasana wahai wata sugi belersu nasabong ngapiyo. 아이네네 이사누피도 낭기네 용다기 부르가 sakhiba numito 낭원다 비라로이 칸베기다막다 남마이데 까 강다카이다 베라이노 하 자콜 살아 양투나 너 saktu 예는데 Nasana haipsim tabiyo mo. Tabalay ka luhong mo siya. Ito simbiyo nga. 이봉아 아두디네 남망다 파고 망무라노 이마나네 kaidaway다네 이사도 와나나바 낭원다 kaidaway다 타자라로예 Adunara. Mobile khuding da nasado yolida. 가리 낭부 만나도 하이반 나틱라 Sa ni ba mana sel to mi ka duna. Ko chi ji ko la lak to saro hona bugumna. Ima hon sel da mi ka do. Mo bodi sel gi mayai na. Soina na sasido. Lekha ta kan. 에 낭부 나기도 하이다는데 자크라살로 낭부 용치대 상황나 보게 아야 바카나르 비게 자크라살로 허지야 투는 자크라살로 살로 자, nangna asoli chelakadaba khamra aina sondi chelakadaba adu sida iban umgudaba khamra adu tawrase adu mayam da kiteng chathok biro adu nang camera ready leire ko oh yare adu je so da kiteng leisok biro adu tenna na saidi chelo adu sida thingna duini ko aina saidi chelo ki Rồi he. adu sida umgudam ko ibane Ready, camera, action! Kanino tayo? 야니다 Ay, hay diba? 카가 따래 아도 한테 먹고 또 아무런 타자네 아도 수많이 세 라고 그난 젤라부가 실제로 딱히 굿도 Nang kut ka pala, no? 굿도 더 아이 따라게 봐 야, 시따라가 시대 사나 지 웅거들 사나 웅거들니 야니고 이비면 너부터 어디 야니다 이씨 뭐밍 저들이네 야 삼상 거 좀 Sa to 야니 Thật sa to Kanino? 야니다 이비면 야니다 정절락도 나가 더이네. 민원가 딱딱가 봐야 Anh này hay rồi rồi, hắn xin thằng 야니 이비면 너 좋아하니 야니 카가 따봐 호라 Hôn number film gì bộ, film này. How là ni sao chẳng kia? Nơi buôn lạc sang thằng nó mình ở đây nè. 춤도 운이면 ngasi들이 생각 잠만이 카메라 아무도 나니 하이행되기 떠오르던니 시야 시네마 Tao ra. Ngắm ra. Nơi thuộc tao ra. 사오고는 그 돌이면 사오고는 이마네 와히세 피게세 파이세 이마네 똥게바 이마 타케세 아두네 간다나 떠고 이마 타케세 어서 떠오르세 야야야 아도 하래나 아이들 수마이 탱락부터 수마이 웅부터 아도 하는 땡이 야생 떠오제봐 지시 탱나네 보고 지시라니 되는사 지시라니 아도 수마이나 하고 아도 뉴 지시 떠오르가 지시 소고 돌아가다 보잖아 아도 안 떠오니까 야래거 제가 하지 떠오르지고 Kailan ni size dia? Slow ni. 지시 야라봐 어디다 한대 야들 하임 느낌 나고 야라니 우다 야라니. 파자리 한번 파자리. Hajan ni. Nang jo. Camera number sum chala bani na. Nung sa da sum da ni na ka ti ke ka ke mu chhe ne mu gai. 이마 아세 피시 피로세 야 와히게세 리아센도 하자나네 어자와이게네 호이니 뭐고 마마네 꽝도 사루기바 이세야 라오이바니 꽝도 사스리 아센도 야니 아한በ기 보이토이니 야니 라라라라 Wa number ni important ni ko. 야니다 아한በ기 보이토이니 아동 따사라카니다 떠오르가 다니데 다니 파자리. 아두니 Noi film sa ko ma go ina namo. Ai di tok sa rage. Chat lage. Dom dang sat khajan ne. Kwa nam tai ba. Kayo nang to siya. Ka jora ge na. Nang to siya kayo ba? Rinse ta mukhagat. Film ko minine mukto. Nang siya ikay ba kayo khang drabo. Ha? Nang siya lurum ne siya. Nang sana kayo khang drabo ba? Kanagi chien bano. Kanagi chien bano ba. Sawar ko no.
ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤꯅꯦ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪꯁꯨ ꯆꯦꯜꯂꯨꯔꯕꯅꯤ ꯅꯪꯒꯤ ꯆꯦꯜꯂꯨꯔꯕꯒꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗꯁꯨ ꯐꯪꯉꯤꯕꯅꯤ ꯀꯅꯥ ꯈꯪꯒꯦ 이반이 ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯀꯅꯥꯅ ꯈꯪꯒꯦꯕ ꯈꯪꯕ ꯈꯪꯗꯕ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯀꯥꯏꯗ ꯋꯥ ꯂꯥꯎꯗꯨꯅ ꯌꯨꯝꯗ ꯍꯩꯗꯣꯛꯄ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯔꯦ ꯂꯦꯞꯀꯗꯕ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯀꯩꯅꯣꯕ ꯑꯩꯁꯦ ꯇꯦꯟꯁꯟ ꯑꯃꯗ ꯊꯣꯛꯂꯛꯏꯅꯦ ꯀꯣ ꯑꯩꯉꯣꯟꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯂꯩꯍꯧꯈꯤꯗ꯭ꯔꯅ ꯑꯩ ꯆꯠꯂꯦ ꯉꯥꯏꯈꯣ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯈꯣ ꯍꯥꯏꯕꯅꯤ ꯊꯥꯗꯣꯛꯑꯣ ꯈꯨꯟꯁꯦ ꯊꯥꯗꯣꯛꯑꯣ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯈꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯆꯠꯂꯕꯁꯨ ꯑꯩ ꯌꯨꯝꯗ ꯆꯠꯀꯗꯕꯅꯦ ꯅꯪ ꯀꯩꯁꯤꯒ ꯂꯩꯔ ꯍꯥ ꯑꯝꯇꯪ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥ ꯑꯩ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯔꯤ ꯅꯪꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯩꯈꯨꯝꯗꯕ ꯃꯥꯡꯍꯟ ꯌꯥꯕ꯭ꯔꯣ 이거 다 아야 너무너무 잘라 나 sakto 예민데 sakto 잘라 야 저리 잘라 나 sakto 예민데 와 하다 그러 sakto 네가 아이 어디 봐 나 잘라세 오자 ngasiꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡꯅꯦ ꯉꯟꯇꯥꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯌꯥꯅꯤꯗ ꯌꯥꯅꯤ ꯀꯩꯁꯨ ꯇꯧ ꯌꯥꯅꯤꯗ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯁꯦꯝꯕ ꯊꯣꯛꯀꯅꯤꯗ ꯋꯥꯔꯧꯕꯤꯔꯣ ꯍꯣꯏ ꯍꯣꯏ 이베마 아이기 필라임당 남들 히로인이 뒤를 아도 이베마 저 포커스 오야 빠 포토 지는 거 해봐 아도 아이기 필라임당 아둥다 아둥다 아도 히로인이 군비고 봐 잘해 척도 이거도 이죠 사부인이 이베마 아이기 되게 히로인이지 지금당 간호 더욱더우니 아도 사부인 이베마는 히로인이 좀 군비고 이베마 쫙서 용세 쫙도 아이지 아도 아이지 필랑 고모바 이베는 아무튼 군비고 아이 필랑 좀 시제 로션만 감드는 라이브 따라해봐 아이지 필랑 고모바 과 왜 헤로디가 나오이드노 헤로제 hꯧ지간게 아파 레이징제 에이 이베는 아빠보다 좀 야라 좀 떠오르게 아이지 필랑 고모 팡더봐 필랑 고모바 이제 왜 헤로인은 트로이는 꿈도 이제 히로인이 군비니 이베는 야 뭔가 저래도 이제 이베는 뭐 야라봐 이베는 아빠한테 헤로도 헤로인 꿈뭐 하이나 들어 필랑 꿈 하이나 들어 꿈도이네 꿈말로 이렇게 이노 히로인이 군비고 아도가나 헤로도나 이베는 아빠한테 좀 야 헤로도 헤로도 또 뭐가 뒤라노 나 나중에는 꿈만지 아이고 이나 이까이제 필랑 꿈 하이나 들어 왜 필랑 꿈 봐. 꿈 토끼 로이 cái nọ 절비들 거기만 không ra đúng ba làm gì sẽ đi bên trên là chân mẹ sẽ nói cùng mình tụi mày đã được này thì mi làm đấy là mi này thì cái gì khăn nhỉ ha đúng sao khất cho cái gì nọ nói cùng mình sẽ lấy về cái này không à mà đi bộ phim nó ai ông là cùng thằng gì mà đi bộ phim đâu chỉ là khất bè mà cái gì phụ thuộc đấy cái ha nó khất tao mobile phone mà dám phải sẽ là cái thằng cái nào nói nó mà chỉ để hero này thì đi du gym gar sana ba ha natro khut ka do matram ka ba ade heroin nen dai du na hai khang de te khang de kari kara ma gi history du da kem thi roi kai da me khone kem thi roi khang bra reels viral khare sa di loi re ma si heroin kum bi na hai khang de te khang de mit na na ba ko thok ko rang khare li laga ngai ne noi mangai ne ne khulak ta phone ma sam pa re sa laga chalo yening de masak시가 ay uda na balay koram begging tok salak ta nang Wai ka sange Nisiba sabalay ng umor oyo ko 시부시합니다 시비 그러면 Kali nung siya na sabara Nupigi ko pak na mahili Katawa na unglem이구나. 다시 나오게다 예. 우마가 까기죠. 까나나 생각나 참 많이 맘이다 마마니. 그다래. 뭐 필름 거네 로이 두어지 그다래 자. 하
미기 춤는 떡저리바 아코 춤는 남자리바 용 시기 말치다 아코이는 모바일 떨고 체만 돌안 떠리바 제 아코이는 뿌라먹 젠달라 아도나 나 시대기나 아코 죽음 떠보자 똑똑하지 붕어 똑똑해 봐. 아들 시내가 나 봐요, 봐. 낭 록도 이거 아야 누구 밤새게 나 시대기는 필름 가세 뿡똑 돼 아이 잘라게 붕어 낭 록도 그렇고 아이 잘라 cái nô cái tay tôi nó chém mang ra mua hết tập là mấy thằng đi tôi mang cái xử lý nô hát thực chế film cái project mà bay thì bắt đầu bị khăn là bị đua rồi tâm nó bắt đầu về vậy tao mò cái gì vậy bây giờ mà sắp phải khăn lên nào tôi có shooting đi video rồi làm gì vẫn đọc khăn lên năng chỉ film năm khăn là ý với gì chứ năm cái lấy chắc chứ mà giàu đi năng chỉ film năm khăn là ý nè tao phu đi phu cái chắc phải ra film năm ấy nè phu đi phu cái năng có film năm cái này tao mò năng có film năm tao hay gì vậy chứ 진절력 드는 것이 아니 아이 좋아하는 좀 떠올래 눈빛 가이 방드노 따모는 셰비 좀 부비 좀 아이 가이는 눈빛 방드노 봐 아이 더벅 매한테는 또 오게라 아또 아이 따모 징진되니 또 그래 봐또 징진되니 빌 까이 돌기 거로원 머리 mga 까이 돌기 nga이래 헐 따모 징진 걔는 저 시야리 야우리 야왜 따모 아도 năng có chen chen là cái gì cái đấy ôi thôi đi 저도 수원주 진짜 떠야 다 봐 미션지가 많이 빠돌이 게 봐 봐도 뭐지 좀미 좀빡 좀미 따모 하닥들이 떠오르게 강해 떠오르게 샤 따모 아이 샤 가이 들었네더라 가이로도 되는 능 거거더라 좀 아이는 신나 그더라 봐 좀미 필름 넘버가 미기 타모이 생나 타와이 나오는 또 제리 지금 능무 필름 김이로 그런 거 저희다 거리 밑하드는 거 필름 기 라인에 땀 무게 버는 따모에 왔다 하나 이거 자이 막하다 땀 무게 봐 그런 뭐가 자이 막하다 땀 무게 버는 따모게 왔다지디 판매 행만 하이 좀 마주 맞죠 아씨 강대도 떠오리 오이로 이제 타박 또 부직 nè xe xí mềm xe white washing tàu có tàu có tàu xí finishing pi cái tàu mềm này xong riêng chưa xe xíu rồi xe xí xe xí cái màn nó xí cho cuộc thay xíu rồi ba năng na năng quan 타박 치나 할림니 타박 양전 바 짤루 하가 필름 넘버 cat 빨래 따르가디 까지도 오이도리 게 봐. som다디 SO 엔지니어는 낭마다 로이래 응 대박 인과리 더 클래. 가는 맘 몽도 타박 수리 노나. 시메 암지 로심들 디 그만이 더 되는 거는 거. 로션남 혼나라게 마탕기 딱 컨트롤 되달로 샬라게 실 극등 빰 보이네 떨어드나. 나꼭 잡고 이붕어. 나꼭 잡고 놓고 필름 넘버 cat pagaina. tamu로드나 아살라가 이너로드나 마퉁다. 오이로 이답다. 누비 마sak 파자 칼라가 야왜 따모나 누비 방디 방내나 누비 방더베 형 누비 다 떠보다 떠누워 메다 아이 알아는 매암 내려면 돼 아두부 아이 슈미니 아로이 보이나 아이 메담도 와함디 항자니 메담나 아이기 마땡시 수망 빵을 더브라 ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯡꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯗꯤ ꯃꯤꯌꯥꯝꯒꯤꯅꯤ ꯑꯆꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯦ ꯅꯪꯅ ꯂꯥꯜꯂꯨꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯅ ꯂꯥꯛꯐꯝ ꯊꯣꯛꯇꯦ ꯑꯗꯨꯒ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯆꯤꯟꯁꯤꯗꯩ ꯉꯁꯤ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯗꯤ ꯏꯔꯥꯒꯤꯗꯃꯛꯇ ꯐꯪꯒꯗꯕ ꯆꯩꯔꯥꯛꯇꯣ ꯏꯁꯥꯅ ꯌꯥꯖꯔꯦ ꯑꯩꯕꯨ ꯀꯩꯁꯨꯝ ꯊꯝꯕꯤꯔꯣ ꯑꯗꯨꯗ ꯑꯩꯅ ꯂꯦꯞꯀꯗꯕ ꯅꯠꯇꯤꯌꯦ ꯀꯣꯟꯅ ꯂꯦꯞꯀꯗꯕꯅꯦ ꯀꯦꯁꯇꯣ ꯋꯤꯗ꯭ꯔꯣ ꯇꯧꯕꯤꯌꯣ ꯑꯩ ꯇꯧꯔꯣꯏ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯦ ꯑꯗꯣ ꯑꯩꯁꯦ ꯅꯪꯅ ꯀꯔꯤꯅꯦ ꯍꯥꯏꯅ ꯎꯒꯦ ꯍꯥ ꯅꯃꯥꯝꯆꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯄꯤꯐꯝ ꯊꯣꯛꯄ ꯑꯩ ꯂꯣꯏ ꯄꯤꯈ꯭ꯔꯦꯅ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯀꯌꯥꯝ ꯍꯟꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯩꯕꯨ ꯑꯣꯠꯂꯒ ꯅꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯑꯣꯜꯂꯒꯦ ꯅꯁꯥꯅ ꯊꯛꯆꯕ ꯅꯠꯇ꯭ꯔꯣ ꯅꯁꯥꯅ ꯐꯪꯅꯕ ꯆꯩꯔꯥꯛꯇꯣ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯗ ꯇꯥꯏꯅꯩꯅꯦ ꯑꯩꯕꯨ ꯅꯪꯅ ꯀꯔꯝꯕ ꯃꯐꯝꯗ ꯎꯒꯦ ꯍꯥ ꯅꯪ ꯑꯩ ꯈꯨꯅꯤ ꯆꯦꯟꯈꯤꯕꯗꯨꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯦꯟꯈꯤꯒꯦ ꯅꯃꯥꯅ ꯏꯟꯁꯤꯜꯂꯒ ꯅꯃꯥꯒꯤ ꯁꯦꯔꯧ ꯂꯥꯡꯗ ꯊꯨꯔꯒ ꯑꯩꯕꯨ ꯅꯪ ꯆꯦꯜꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯄꯤꯕ ꯊꯣꯛꯄ ꯁꯦꯜ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯗꯤꯃꯥꯟ ꯇꯧꯋꯦ ꯅꯪꯅ ꯑꯩꯒꯤ ꯄꯤꯕ ꯊꯣꯛꯄ ꯂꯣꯏ ꯄꯤꯈ꯭ꯔꯦꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥ ꯀꯌꯥ ꯄꯤꯈꯣ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗꯒꯤ ꯍꯥꯏꯅꯦꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯗꯨꯕꯨ ꯀꯔꯤ ꯋꯥꯍꯩꯅꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯗꯕ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯆꯩꯔꯥꯛꯇꯣ ꯐꯪꯕ ꯇꯥꯕ ꯑꯩ ꯀꯦꯁꯇꯨꯗꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯣꯠꯇ ꯍꯥꯏꯌꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯑꯝꯇꯪ ꯑꯩꯅ ꯂꯩꯕ ꯊꯣꯛꯀꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ ꯅꯪ
ꯏꯃꯥ ꯏꯆꯥꯗ ꯅꯝꯊꯥꯛ ꯇꯧꯕ ꯑꯩꯁꯦ ꯀꯩꯅꯣ ꯈꯜꯂꯤꯅ ꯍꯥ ꯅꯪꯅ ꯇꯤꯡꯖꯕ ꯅꯔꯟꯗꯨꯗꯤ ꯅꯔꯝ ꯆꯠꯀꯦꯅꯦ ꯅꯄꯥꯡꯗꯤ ꯄꯥꯡꯗ꯭ꯔꯒ ꯅꯨꯄꯥꯗꯤ ꯊꯣꯛꯇꯅ ꯅꯪꯅ ꯀꯣꯠꯇ ꯂꯦꯞꯂꯔꯕ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥ ꯏꯆꯥꯁꯦ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯏꯃꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯃꯦꯗꯥꯝꯅ ꯂꯥꯛꯄꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈꯔꯦ ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯀꯩꯀꯩꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅ ꯂꯥꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯨ ꯀꯦꯁꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯁꯨꯝ ꯁꯥꯡꯊꯔꯒꯗꯤ ꯀꯩꯁꯨ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯣꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯦꯗꯥꯝ ꯁꯣꯝꯅ ꯀꯣꯔꯠꯇ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯄꯤꯗ꯭ꯔꯒꯗꯤ ꯀꯦꯁꯁꯦ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯅꯤ ꯍꯣꯏ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯣꯏꯁꯤꯟꯅꯕꯗꯣ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯃꯥꯒ ꯃꯥꯏꯗꯣ ꯆꯥꯟꯅꯗ꯭ꯔꯕ ꯃꯥꯏ ꯆꯥꯟꯅꯗꯦꯅ ꯀꯃꯥꯏꯅꯗꯤ ꯂꯩꯊꯣꯛꯎꯕꯗꯤ ꯌꯥꯔꯣꯏꯅꯦ ꯄꯨꯂꯞꯇꯤ ꯁꯣꯏꯃꯤꯟꯅꯧꯔꯕꯅꯤꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯅꯣꯏ ꯆꯣꯡꯊꯣꯛꯄꯒꯤꯗꯤ ꯀꯔꯥꯏꯗꯤ ꯌꯥꯗꯣꯏꯅꯣ ꯑꯩ ꯈꯛꯀꯤ ꯏꯔꯥꯜꯗꯤ ꯅꯠꯇꯦꯗꯅ ꯁꯣꯝꯁꯨ ꯅꯨꯄꯤꯅꯦ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯁꯣꯝꯗꯁꯨ ꯇꯥꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩ ꯄꯨꯁꯤꯜꯂꯛꯄꯩ ꯃꯊꯧ ꯇꯥꯗꯦ ꯁꯨꯝꯅꯇꯪꯒꯤ ꯃꯥꯒ ꯅꯪꯒꯒꯤ ꯀꯦꯁꯁꯦ ꯁꯤ ꯈꯛꯇꯪ ꯂꯣꯏꯁꯤꯟꯈꯤꯕꯅꯦ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯍꯥꯏꯕꯤꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯣꯏꯅ ꯅꯌꯨꯝꯁꯤꯗ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅꯁꯨ ꯀꯧꯔꯒ ꯏꯀꯥꯏꯕ ꯄꯤꯒꯦꯅ ꯁꯤꯜꯂꯤꯕ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯍꯦꯌꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯣ ꯅꯪ ꯅꯌꯨꯝ ꯑꯣꯏꯕꯒꯤ ꯊꯥꯔꯕꯅꯤ 이베마 싹싹 도와주라 이마는 싹 티라메 라올라 ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯗꯕ ꯌꯥꯕ ꯅꯠꯇꯦ ꯅꯁꯥ ꯁꯣꯛꯊꯒꯅꯤ ꯆꯥꯛ ꯆꯥꯗꯗꯤꯅꯦ ꯅꯁꯛꯁꯨ ꯊꯤꯖꯤꯜꯂꯛꯀꯅꯤꯌꯦ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯏꯃꯥꯒ ꯆꯥꯊꯣꯛꯑꯁꯤ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯉꯁꯤꯁꯨ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯆꯥꯅ ꯌꯥꯄꯣꯠꯇꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯣꯏꯕ ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯕ ꯃꯥ 이마주 파거드라 하이드는 호나루버니 ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯕ 하이마 ꯑꯩꯈꯣꯏꯁꯨ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯄꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯃꯥꯅꯅꯦ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯤꯁꯦ ꯏꯃꯥ ꯏꯆꯥꯅ ꯃꯩ ꯆꯨꯈꯠꯂꯝꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯍꯟꯒꯅꯨꯁꯦ ꯅꯛꯁꯛ ꯊꯤꯖꯟꯅꯔꯕꯅꯤ ꯀꯩ ꯀꯥꯟꯅꯕ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯣ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯍꯥ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯔꯤꯒꯦꯕ 이마는 꼭 잘라가 하이루르가 로이래 가이노 마는 ngasi oire iba phibam jubu sumaina sum leirambraba ima isana mangonda mai chu khatkibado aduduna ngasi mana oirise oiriba natlamdragadine adugane hojiki phibam gadi hairuno sara ani suna bu saba phangoi bem